ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯐꯪꯕꯒꯨꯝ ꯋꯥꯗꯨꯅ ꯂꯥꯛꯄ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯔ ꯀꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯃꯦꯂꯩ ꯁꯅꯥꯗꯣ꯫ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕꯗꯤ ꯃꯥꯏꯊꯣꯡꯁꯨ ꯏꯐꯗ ꯐꯖꯩ, ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯏꯅꯧꯇ ꯅꯧꯏ꯫ ꯍꯟꯗꯛ ꯃꯔꯛ ꯃꯆꯥ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯦꯝꯆꯥ ꯍꯣꯇꯦꯜ ꯐꯝꯗ꯭ꯔꯦ꯫ ꯃꯆꯥꯅ ꯅꯣꯛꯃꯤ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯇꯞꯅ, "ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪꯁꯦ ꯅꯣꯛꯃꯤꯗ ꯇꯧꯏ꯫ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯍꯥꯏꯌꯨ ꯍꯥꯏ꯫ ꯏꯆꯥꯅ ꯀꯩꯗꯧꯕꯅꯣ? ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ? ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯎꯀꯣ꯫ ꯃꯗꯨꯅ ꯅꯪꯒꯤ ꯐꯗꯣꯏꯅꯤ꯫ ꯅꯪꯒꯤ ꯎꯠꯂꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯅꯗꯤ ꯅꯪꯁꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯃꯥ ꯍꯥꯏꯕꯁꯤ ꯃꯆꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯅꯤ꯫ ꯃꯃꯥꯡꯊꯛ ꯃꯃꯥꯗ ꯋꯥ ꯂꯣꯠꯄꯒꯤ ꯑꯋꯥꯕ ꯇꯥꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯋꯥ ꯂꯣꯠꯀꯦ ꯍꯥꯏꯕ ꯈꯟꯗꯦ꯫ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯦ꯫ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯑꯃꯁꯨ ꯄꯣꯛꯆꯩ ꯇꯁꯦꯡꯅ, ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯦꯂꯩ ꯁꯅꯥꯗꯣ꯫ "ꯈꯤꯇꯪ ꯂꯩꯔꯒ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯆꯥꯏꯅ ꯍꯥꯏꯗꯕꯅꯤ ꯏꯃꯥ꯫ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯗ ꯂꯣꯠꯀꯦ ꯇꯧꯕ ꯅꯠꯇꯦ." "ꯍꯣꯏꯅꯦ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯃꯗꯤ ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ? ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯧꯅ ꯍꯔꯥꯎꯅ ꯂꯩꯕꯁꯤꯕꯨ ꯎꯔꯒ ꯏꯃꯥ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯏꯃꯥꯅ ꯈꯪꯕ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ ꯍꯩꯋꯥꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ?" "ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯈꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯕꯒ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯧ ꯂꯩꯔꯕꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤ ꯏꯃꯥ ꯅꯪꯁꯨ." "ꯏꯃꯥꯅ ꯍꯥꯟꯅꯗꯒꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦ. ꯑꯗꯣ ꯑꯩꯅ ꯊꯕꯛ ꯌꯥꯎꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯋꯥꯏꯗ ꯅꯣꯡꯃ ꯂꯥꯛꯑꯝꯕ ꯊꯝꯉꯥꯟꯕꯗꯨꯅꯤ." ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ꯫ ꯉꯛꯄ, ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯃꯦꯝꯆꯥꯗꯣ, ꯃꯔꯝꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯈꯪꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯃꯦꯝꯆꯥ ꯌꯥꯝ ꯍꯔꯥꯎꯅ, "ꯍꯩꯃꯥ, ꯑꯗꯨ ꯑꯣꯏꯔꯦ? ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯏꯕꯦꯝꯃ꯫ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯏꯆꯥꯁꯤ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯕꯤꯔꯅꯤ꯫ ꯅꯤꯡꯊꯤꯅ ꯈꯪꯅꯧꯀꯣ, ꯅꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯇ꯭ꯔꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯗꯧꯗꯤ, ꯑꯗꯨꯒ ꯅꯪꯁꯨ ꯄꯣꯠ ꯆꯩ ꯂꯥꯡꯁꯤꯟꯕ ꯍꯧꯔꯣ꯫ ꯅꯌꯨꯝ ꯄꯥꯟꯗꯧꯔꯕꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯗꯧꯔꯤ?" ꯃꯦꯂꯩ ꯁꯅꯥ ꯃꯌꯥ ꯀꯥꯗꯨꯅ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯃꯥꯁꯤꯅ ꯍꯔꯥꯎꯕꯁꯤꯕꯨ ꯎꯔꯒ ꯇꯁꯦꯡꯅ ꯃꯃꯥꯅ ꯑꯗꯨ ꯍꯔꯥꯎꯕꯗꯨꯕꯨ ꯎꯔꯒ ꯇꯞꯅ, "ꯏꯃꯥ, ꯑꯝꯇ ꯍꯔꯥꯎꯈꯤꯅꯨꯗ. ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯥꯎ. ꯑꯩ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯌꯥꯝꯅ ꯌꯥꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯨꯕꯨ ꯎꯔꯒ ꯑꯩ ꯌꯥꯈꯤꯕꯅꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯈꯪꯕ ꯈꯪꯗꯕ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯥꯁꯨ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯤꯕꯥ ꯃꯇꯣꯝꯇꯅꯤ. ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ. ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅ ꯍꯣꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯒꯅꯤ ꯏꯃꯥ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤꯒꯤꯗꯃꯛ ꯅꯨꯄꯥ ꯑꯃꯅ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯄꯤꯔꯒꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ. ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯊꯧ ꯇꯥꯏ. ꯃꯥꯒ ꯅꯪꯒ ꯂꯩꯗꯧꯅꯤ. ꯑꯗꯨꯒ ꯃꯥ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯒꯅꯤ. ꯏꯃꯨꯡꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤꯕꯥ ꯃꯇꯣꯝꯇꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯀꯌా ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯩ ꯅꯩꯅꯩ꯫ ꯑꯗꯨꯒ ꯊꯕꯛ ꯑꯗꯣꯝꯗ ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯕꯨ ꯇꯥꯅ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯗ ꯂꯤꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯂꯣꯠꯂꯝꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯥꯝꯅ ꯐꯩ, ꯏꯪ ꯇꯞꯄꯤ, ꯃꯁꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯍꯥꯏꯕꯗꯒꯤ ꯇꯥꯔꯦ꯫ ꯃꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ, ꯂꯥꯏꯔꯤꯛ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯇꯦ. ꯑꯗꯨꯅꯕꯨ ꯃꯥꯙꯕꯤ ꯃꯥꯁꯨ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯕ, ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯕ ꯃꯈꯣꯏ ꯐꯦꯃꯤꯂꯤꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯂꯧꯔꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯐꯥꯒꯤꯗꯒꯤ ꯕꯦꯝꯃ, ꯅꯉꯣꯟꯗꯒꯤ ꯅꯧꯄꯥ ꯑꯁꯤꯅ ꯍꯥꯟꯕ ꯇꯥꯔꯕ꯭ꯔꯣ? ꯃꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯅꯠꯇ꯭ꯔ ꯂꯤꯂꯤꯌꯥ?" ꯃꯃꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯆꯥꯛ ꯑꯗꯨ ꯎꯝꯁꯥꯏ ꯁꯥꯏꯅ ꯈꯨꯝꯃꯤ꯫ "ꯍꯣꯏ, ꯍꯥꯜꯂꯁꯅꯨꯗ. ꯑꯩ ꯀꯩꯝ ꯈꯟꯗ꯭ꯔꯦ. ꯏꯃꯥ, ꯃꯥꯒꯤ ꯂꯩꯈꯥꯏ ꯇꯥꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯏꯃꯨꯡ ꯑꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯑꯩ ꯆꯠꯂꯒꯦ. ꯃꯁꯤꯅ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ."
ꯅꯪꯅ ꯅꯧꯄꯥ ꯅꯨꯄꯥ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯔꯤꯕꯨ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯌꯦꯡ ꯃꯧ ꯂꯥꯛꯂꯒ ꯇꯥꯊꯤ ꯇꯧꯔꯒꯗꯤ ꯂꯣꯏꯔꯦ ꯃꯤꯠꯇ ꯎꯔꯦ ꯅꯪꯅ ꯋꯥꯔꯧꯒꯗꯧꯕꯁꯤ ꯂꯤꯂꯤ ꯏꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯥꯝꯗꯨꯅ ꯒꯨꯔꯨ ꯊꯛꯆꯩ ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯑꯩꯉꯣꯟꯗ ꯏꯆꯦ ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ ꯍꯦꯟꯗꯕ ꯋꯥ ꯐꯥꯎꯕ ꯂꯤꯛꯅ ꯉꯥꯡꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕ ꯍꯥꯏꯕ ꯑꯣꯏꯔꯣꯏ ꯏꯃꯥ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯉꯥꯡ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯨ ꯍꯌꯦꯡ ꯇꯨꯡꯗ ꯑꯉꯥꯡ ꯂꯝꯗꯝꯅꯈꯤꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯆꯩ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅ ꯉꯥꯡꯅꯕꯗꯨꯕꯨ ꯇꯥꯔꯒ ꯇꯝꯉꯥꯟꯕꯗꯨ ꯏꯇꯞ ꯇꯞꯅ ꯌꯥꯝ ꯃꯑꯣꯡ ꯃꯥꯟꯗꯅ ꯈꯨꯝꯃꯤ ꯅꯣꯏꯒꯤꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯈꯔ ꯄꯤ ꯋꯥ ꯉꯥꯡꯗꯦꯅ ꯌꯥꯝ ꯊꯧꯁꯥꯗꯕ ꯃꯥꯜꯂꯦ ꯍꯌꯦꯡꯗꯒꯤ ꯏꯁꯧ ꯈꯔ ꯀꯜꯂꯨ ꯅꯆꯤꯟ ꯀꯜꯂꯣꯅ ꯏꯟꯁꯤꯟꯕ ꯇꯥꯕꯅꯤꯗꯅ ꯃꯥꯙꯕꯤ ꯅꯣꯛꯆꯩ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯥꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕ ꯍꯧꯅꯗꯦꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯅꯨꯄꯤꯅꯒ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯗꯧꯕ ꯅꯨꯄꯤ ꯂꯨꯅ ꯇꯧꯒꯗꯧ ꯃꯥꯜꯂꯦ ꯍꯣꯔꯦꯟꯗꯤ ꯑꯩꯁꯦ ꯅꯆꯦꯒꯤ ꯗꯨꯀꯥꯟꯗ ꯆꯠꯇꯨꯅ ꯏꯃꯧ ꯃꯁꯛ ꯌꯦꯡꯒꯦꯅ ꯈꯜꯂꯤ ꯌꯦꯡꯉꯨꯅꯨ ꯃꯤ ꯏꯀꯥꯏꯈꯤꯅꯤꯃ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯌꯦꯡꯁꯤ ꯑꯩ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯤꯂꯤ ꯃꯅꯥꯎꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯊꯕꯛꯇꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯦꯛ ꯅꯨꯡꯇꯤꯒꯤꯗꯤ ꯂꯥꯛꯏ ꯏꯃꯥ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯤꯜꯂꯤꯕꯅꯤ ꯏꯆꯦꯅ ꯈꯪꯗꯕ ꯈꯔ ꯂꯩꯌꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯊꯤꯜꯂꯤꯁꯦ ꯏꯆꯦ ꯑꯩ ꯑꯗꯨ ꯊꯣꯛꯀꯦ ꯏꯃꯥ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯨꯅ ꯀꯤꯆꯟ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯇꯝꯉꯥꯟꯕꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯙꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯐꯥꯒꯤ ꯅꯠꯇꯦ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯎꯅꯕ ꯂꯥꯛꯀꯦ ꯋꯥꯔꯤ ꯁꯥꯒꯦ ꯏꯃꯥꯒ ꯑꯗꯨꯅ ꯆꯠꯅꯅꯕ ꯇꯧꯁꯤ ꯆꯥꯔꯤꯕꯁꯦ ꯂꯣꯏꯅꯕ ꯇꯧꯁꯤꯜꯂꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯤꯔꯥꯡ ꯐꯩꯗꯀꯣ ꯏꯃꯥ ꯃꯥꯙꯕꯤ ꯅꯃꯧꯁꯦ ꯈꯔ ꯊꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯅꯕ ꯇꯧꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯃꯤꯟꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯙꯕꯤꯗꯨ ꯃꯦꯂꯩ ꯁꯅꯥ ꯎꯅꯕ ꯆꯠꯅꯕ ꯃꯥ ꯂꯣꯏꯁꯤꯟꯕ ꯆꯠꯈꯤꯔꯝꯃꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯂꯥꯛꯂꯝꯃꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ ꯃꯥꯗꯤ ꯑꯁꯨꯃꯛ ꯃꯍꯩ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯊꯕꯛ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯗꯨꯗ ꯀꯩꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯤ ꯄꯨꯋꯥꯡꯕꯗꯨ ꯑꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯇꯁꯦꯡꯅ ꯃꯃꯤ ꯑꯃ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯃꯔꯝꯗꯤ ꯊꯥꯅꯨꯡ ꯌꯧꯅ ꯊꯃꯣꯏ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯁꯤ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯉꯝꯗꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯄꯨꯋꯥꯡꯕꯕꯨ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯐꯥꯒꯤꯗꯒꯤ ꯌꯥꯝ ꯆꯥꯎꯗꯣꯔꯦꯅꯦ ꯃꯤ ꯌꯥꯝ ꯇꯤꯟꯅꯗꯕ ꯃꯥꯜꯂꯒ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯇꯤꯟꯅꯔꯝꯃꯤꯗꯩꯇꯣ ꯕꯣꯔ ꯃꯃꯥꯟꯅꯕ ꯈꯛꯇꯗ ꯏꯟꯚꯥꯏꯠ 150 ꯆꯠꯄꯁꯦ ꯈꯔ ꯌꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯨꯋꯥꯡꯕ ꯅꯣꯛꯇꯨꯅ ꯇꯤꯟꯅꯕ ꯍꯥꯏꯁꯦ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯅꯠꯇꯦꯗ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄ ꯑꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒꯤ ꯋꯥꯅꯤꯗꯣ ꯂꯨꯍꯣꯡꯗꯣꯏꯁꯤ ꯇꯥꯎ ꯄꯨꯛꯅꯤꯡ ꯗꯨꯝ ꯅꯨꯡꯁꯤꯌꯦ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨꯗ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯨꯝ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥꯁꯤꯗ ꯑꯩꯒꯤ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯍꯥꯏꯗꯅ ꯁꯨꯝ ꯋꯥꯈꯜ ꯑꯁꯤꯗ ꯈꯜꯂꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯟꯆꯠ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯎꯗꯨꯅ ꯗꯥ ꯄꯨꯋꯥꯡꯕ ꯏꯆꯦ ꯌꯥꯏꯁꯅꯥꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯣꯔꯣꯅ ꯍꯥꯏꯔꯛꯄꯅꯤ ꯄ꯭ꯔꯕꯞ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯆꯠꯈꯤ ꯋꯥ ꯑꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯇꯥꯕꯅ ꯄꯨꯋꯥꯡꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯗꯦꯀꯣ ꯃꯤꯒꯤꯗꯤ ꯅꯨꯄꯤꯅ ꯅꯨꯡꯁꯤꯕ ꯀꯥꯏꯁꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯌꯥꯝ ꯉꯥꯏꯉꯝꯗꯕ ꯇꯧꯅꯨꯅ ꯈꯔ ꯍꯥꯏꯔꯝꯃꯣꯏ ꯇꯥꯎ ꯃꯌꯥꯝꯅ ꯋꯥ ꯅꯣꯛꯆꯩ ꯄꯨꯋꯥꯡꯕ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨ ꯊꯧꯗꯣꯛꯇꯨꯅ ꯃꯍꯥꯛ ꯌꯥꯏꯁꯅꯥꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤ ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯕꯦꯛ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯋꯥꯡꯕ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ ꯌꯥꯏ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯀꯧꯕꯕꯣ ꯌꯥꯏꯁꯅꯥ ꯄꯨꯋꯥꯡꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯑꯔꯨꯕ ꯋꯥ ꯂꯩꯇꯦꯗ ꯁꯤ ꯄꯤꯒꯦꯅ ꯀꯧꯕꯅꯤ ꯄꯨꯋꯥꯡꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃ ꯌꯥꯜꯂꯤꯕꯗꯨꯗ ꯃꯤꯠꯐꯝ ꯊꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯀꯩꯅꯣ ꯁꯤꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯏꯁꯦ ꯌꯥꯝꯃꯤ ꯁꯤꯗꯤ ꯐꯨꯔꯤꯠ ꯅꯠꯇꯤꯌꯦ ꯆꯥꯅꯕꯅꯤ ꯅꯪꯅ ꯈꯦꯔ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯗ ꯑꯩꯅ ꯍꯧꯔꯛꯄꯅꯤ ꯁꯅꯥ ꯊꯣꯡꯕꯁꯨ ꯑꯗꯒꯤ ꯇꯟꯁꯨ ꯌꯥꯎꯕꯅꯤ
ꯄꯥꯕꯗꯨꯁꯨ ꯈꯔ ꯄꯤꯖꯧ ꯊꯕꯛ ꯏꯪꯈꯥꯡ ꯂꯥꯛꯄ ꯃꯌꯥꯝꯗꯨꯒ ꯆꯥꯎ ꯅꯁꯥꯗꯨꯗꯤ ꯋꯥꯗ꯭ꯔꯣ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯗꯗꯥꯅꯕꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯄꯤꯖꯅꯤꯡꯉꯤ ꯋꯥꯕꯁꯨ ꯐꯥꯎꯗꯦ ꯑꯩꯗꯤ ꯑꯗꯣ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯩꯁꯨ ꯆꯪꯂꯒꯦ ꯍꯣꯏ ꯑꯩꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯍꯧꯏ ꯆꯠꯂꯒꯦ ꯑꯗꯣ ꯆꯠꯂꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯋꯥꯡꯕ ꯇꯞꯅ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯤꯔ ꯈꯪꯗꯦ ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯍꯟꯅꯤꯡꯕ ꯑꯃ ꯄꯣꯛꯂꯤ ꯇꯁꯦꯡꯅ ꯁꯤꯕꯨ ꯋꯥꯅꯤ ꯑꯩꯗꯤ ꯑꯇꯩ ꯑꯇꯩ ꯍꯥꯏꯒꯗ꯭ꯔꯅ ꯈꯜꯂꯒ ꯍꯌꯦꯡ ꯌꯦꯡꯉꯁꯤ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒ ꯑꯩꯅ ꯗꯗꯥ ꯅꯨꯡꯁꯤꯕꯒ ꯀꯌꯥꯝ ꯍꯦꯜꯂꯤꯗꯣ ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯕ ꯌꯥꯏꯁꯅꯥ ꯑꯗꯣ ꯁꯥꯇꯤꯟ ꯑꯃ ꯇꯨꯞ ꯆꯠꯈꯤꯔꯝꯃꯤ ꯏꯁꯝ ꯁꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯈꯨꯁꯦꯝ ꯑꯣꯏꯕ ꯑꯀꯦ ꯑꯃꯧ ꯌꯥꯎꯗꯕꯗꯨꯗ ꯎꯋꯥꯡꯕ ꯌꯥꯏꯁꯅꯥ ꯑꯗꯨꯒꯤ ꯏꯪꯅ ꯄꯨꯛꯅꯤꯡ ꯍꯨꯕꯗꯨꯗ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯕꯤꯔꯤ ꯉꯥꯏꯍꯥꯛ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯂꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯣꯛꯅꯕ ꯃꯥꯅ ꯐꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯕꯁꯨ ꯃꯄꯥꯜꯊꯣꯡꯗ ꯅꯨꯡꯁꯤꯕ ꯁꯥꯔꯕꯁꯨ ꯃꯕꯨꯛ ꯂꯨꯕꯤ ꯅꯨꯔꯩꯗꯤ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯗ ꯃꯦꯂꯩꯁꯅꯥ ꯑꯗꯨꯕꯨ ꯌꯦꯛꯂꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯦꯂꯩꯁꯅꯥ ꯑꯃꯗꯤ ꯇꯝꯉꯥꯟꯕ ꯅꯨꯡꯁꯤꯅꯕꯁꯤꯅꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯣꯟꯅ ꯊꯝꯕ ꯃꯥꯒꯤ ꯑꯉꯥꯡ ꯃꯥꯒ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯕꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯇꯧꯏ ꯅꯆꯦ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯅꯤꯡꯕ꯭ꯔꯕ ꯅꯣꯏꯁꯨ ꯑꯩ ꯄꯦꯟꯗꯦ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯐꯩ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯟꯖꯥ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯅꯪꯅ ꯃꯦꯂꯩꯁꯅꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯅ ꯀꯞꯄꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯔꯩ ꯑꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯦꯛ ꯊꯥꯖꯩ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯂꯒ ꯂꯤꯂꯤ ꯑꯁꯤꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯏ ꯑꯗꯨꯅꯤ ꯏꯆꯦ ꯅꯨꯄꯥ ꯐꯥꯕꯈꯛ ꯅꯠꯇꯦ ꯃꯤ ꯁꯨꯝꯕꯁꯨ ꯌꯥꯝꯅ ꯍꯩꯌꯦ ꯂꯤꯂꯤꯗꯣ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯗꯣꯔꯣ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯃꯥꯏ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯦ ꯃꯦꯂꯩꯁꯅꯥ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯂꯩꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅꯤ ꯎꯔꯦꯗꯅ ꯅꯣꯏ ꯇꯞꯅ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂꯛꯀꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯅꯕ ꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯃꯥꯒꯤ ꯋꯥꯡꯂꯤꯕ ꯃꯉꯛ ꯑꯗꯣ ꯑꯃꯨꯛꯇ ꯊꯨꯗꯦꯛꯁꯤ ꯍꯣꯏ ꯏꯆꯦ ꯑꯩ ꯇꯧꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯏꯃꯥ ꯏꯕꯦꯝꯃꯗ ꯍꯥꯏꯒꯦ ꯅꯠꯇ꯭ꯔꯕꯁꯨ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯗ ꯍꯥꯏꯗꯨꯅ ꯄꯥꯎꯁꯦ ꯏꯃꯥ ꯏꯕꯦꯝꯃꯗꯨꯗ ꯌꯧꯅꯕ ꯑꯩ ꯇꯧꯒꯦ ꯏꯆꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯗꯣ ꯏꯆꯦ ꯑꯩ ꯊꯝꯃꯒꯦ ꯍꯣꯏ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯅꯨꯔꯩ ꯑꯗꯨ ꯇꯞꯅ ꯁꯣꯜꯂꯤ ꯄꯤꯗꯠ ꯄꯥꯗꯠ ꯍꯧꯔꯛꯄ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯅꯨꯔꯩ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯕꯁꯨ ꯁꯥꯏ ꯌꯦꯡꯕ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯋꯥꯔꯒ ꯂꯩꯔꯛꯄꯤ ꯅꯪꯗꯤ ꯋꯥꯔꯒ ꯁꯨꯃꯛ ꯂꯩꯌꯨ ꯃꯗꯨꯅ ꯄꯛꯆꯩ ꯑꯗꯨꯒ ꯇꯝꯉꯥꯟꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯣꯡꯃꯗꯤ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯅꯪꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯄ ꯈꯣꯟꯅꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯥꯎꯗꯦ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯩꯒꯦ ꯍꯥꯏꯕ ꯑꯃ ꯈꯟꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯨꯔꯩ ꯑꯗꯨ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯍꯦꯛꯇ ꯇꯥꯕꯅꯤ ꯁꯛꯇꯝꯗ ꯈꯛ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯌꯦꯡꯕ ꯇꯥꯏ ꯅꯨꯔꯩꯅ ꯀꯥꯞꯈꯤꯕ ꯍꯨ ꯑꯗꯨꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯊꯣꯛꯄ ꯍꯥꯏꯅ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯇꯝꯉꯥꯟꯕꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯃꯥꯍꯣꯏꯅ ꯃꯦꯂꯩꯁꯅꯥ ꯎꯅꯕ ꯆꯠꯅꯤ ꯍꯥꯏꯍꯧꯕꯗꯨꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯤꯡꯗꯨꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤ ꯀꯣꯜꯗ ꯇꯝꯉꯥꯟꯕ ꯇꯞꯅ ꯄꯨꯡ 2 ꯇꯥꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯗꯤ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯅꯪ ꯎꯅꯕ ꯆꯠꯅꯤꯗꯤ ꯍꯥꯏꯍꯧꯕꯅꯤ ꯁꯅꯥ ꯂꯥꯛꯂꯒꯗꯤ ꯅꯪ ꯅꯤꯡꯊꯤꯅ ꯈꯨꯝꯃꯨꯀꯣ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯑꯁ ꯇꯜꯂꯦꯕ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪ ꯏꯃꯥꯍꯣꯏꯗ ꯍꯥꯏꯗꯨꯕ ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯂꯛꯇꯧꯕ ꯂꯩꯔꯦ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯀꯦꯁꯤꯟꯅꯕꯣꯏ ꯑꯣꯏꯅꯕꯣꯏ ꯇꯧꯖꯅ ꯍꯥꯏꯔꯛꯄꯅꯤ ꯃꯦꯂꯩꯁꯅꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯀꯦꯖꯕꯗꯨꯕꯨ ꯎꯔꯒ ꯇꯝꯉꯥꯟꯕ ꯇꯞꯅ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯗꯣꯡ ꯍꯥꯏꯌꯨꯀꯣ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯪꯅ ꯍꯔꯥꯎꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯝ ꯄꯦꯟꯖꯩ ꯄꯨꯟꯁꯤꯅ ꯃꯉꯣꯟ ꯈꯔ ꯅꯣꯛꯆꯔꯤꯕꯁꯦ ꯅꯪꯅꯅꯤ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯏꯁꯣꯔꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯅꯥꯀꯦꯟ ꯊꯥꯑꯣꯏꯗꯨꯅꯇ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯏꯔꯤꯛ ꯈꯤꯛꯄꯤꯗꯨꯅ ꯈꯔ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯏꯁꯣꯔꯅ ꯅꯪꯕꯨ ꯊꯦꯡꯅꯍꯜꯂꯤꯕꯁꯤ
ꯅꯨꯡꯁꯤꯕ ꯍꯥꯏꯕꯒ ꯑꯄꯥꯝꯕ ꯍꯥꯏꯕꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ. ꯑꯩꯗꯤ ꯅꯪꯕꯨ ꯄꯥꯝꯕ ꯅꯠꯇꯦ, ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ. ꯅꯨꯡꯁꯤꯕ ꯄꯣꯠ ꯆꯩꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ. ꯑꯩ ꯅꯪꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯔꯣꯏ. ꯑꯩ ꯅꯪꯕు ꯅꯨꯡꯁꯤ, ꯇꯁꯦꯡꯅ ꯃꯦꯠꯂꯩ. ꯍꯣꯏ ꯕꯥ, ꯑꯩ ꯈꯪꯉꯤ, ꯄꯨꯝꯅꯃꯛ ꯊꯥꯖꯩ. ꯅꯪꯅ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ, ꯅꯪꯅ ꯊꯥꯗꯔꯤꯕ ꯏꯐꯣꯔꯠꯁ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯉꯤ. ꯑꯩꯁꯨ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ. ꯑꯗꯣ ꯅꯪꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩ ꯍꯥꯏꯕꯅꯤꯅ ꯊꯝꯃꯣ. ꯑꯗꯨꯒ ꯍꯣꯔꯦꯟꯗꯤ ꯑꯩ ꯇꯨꯝ ꯆꯠꯂꯒꯦ, ꯅꯪ ꯊꯤꯜꯂꯅꯨ. ꯑꯩ ꯑꯃꯨꯛ ꯅꯪꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯒ ꯊꯤꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯗꯦ. ꯑꯩꯒꯤꯗꯤ ꯏꯊꯧꯅꯤ ꯅꯪꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ. ꯐꯔꯦ ꯊꯝꯃꯣ, ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ. ꯐꯣꯟ ꯊꯝꯅꯔꯝꯗꯥꯏ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ, ꯃꯥꯙꯕꯤ ꯂꯥꯛꯄꯒꯤꯅꯤ. ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯃꯥꯙꯕꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯅꯩ. ꯃꯃꯥ ꯂꯥꯛꯂꯦ ꯈꯪꯕꯅ ꯇꯝꯉꯥꯟꯕ ꯇꯞꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯋꯥ ꯍꯪꯂꯛꯂꯕꯗꯤ ꯅꯪ ꯐꯖꯕ ꯃꯑꯣꯡꯗ ꯈꯨꯝꯃꯨ. ꯅꯪꯒꯤ ꯋꯥꯔꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯅꯪꯁꯦ ꯃꯣꯏꯒ ꯂꯩꯗꯧꯕ ꯅꯠꯇꯦ. ꯃꯤꯅꯝꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ ꯑꯩꯅ ꯌꯥꯔꯤ. ꯚꯥꯞ ꯇꯥꯔꯦꯀꯣ ꯕꯦꯕꯤ? ꯊꯝꯃꯣ ꯊꯝꯃꯣ. ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩ ꯑꯃ ꯇꯥꯗꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯇꯝꯉꯥꯟꯕꯗꯨ. ꯃꯦꯂꯩ ꯁꯅꯥꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ. ꯇꯧꯐꯝ ꯑꯃ ꯈꯪꯗꯅ ꯏꯀꯥꯏꯕ ꯑꯃꯁꯨ ꯄꯣꯛꯆꯩ. ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ, ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯣꯝꯗ ꯊꯣꯛꯇꯅ.